ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯒꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯒꯦꯁꯅꯤ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯣꯖꯥ ꯒ꯭ꯌꯥꯅꯦꯟꯗ꯭ꯔꯣ ꯅꯤꯡꯒꯣꯝꯕꯝ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯖꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛ ꯑꯁꯤꯅ ꯏꯟꯗꯤꯌꯟ ꯍꯣꯀꯤ ꯇꯤꯝꯒꯤ ꯐꯤꯕꯝ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯣꯀꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯄ꯭ꯔꯦꯁꯤꯗꯦꯟꯅꯦꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨꯁꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯠ ꯇꯧꯕ ꯑꯩꯈꯣꯏꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯠ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛꯁꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯍꯣꯀꯤ ꯇꯤꯝ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯣꯀꯤ ꯇꯤꯝꯁꯤ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯑꯃ ꯂꯧꯔꯛꯄ ꯅꯨꯄꯥꯒꯤꯗ ꯑꯗꯨꯒ ꯅꯨꯄꯤꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯑꯦꯆꯤꯚꯃꯦꯟ ꯑꯃ ꯂꯧꯔꯛꯈꯤꯕꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯍꯣꯀꯤꯒꯤ ꯁꯤꯅꯥꯔꯤꯑꯣꯗ ꯌꯥꯝ ꯆꯥꯎꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯀꯥꯟꯗ ꯌꯥꯝ ꯆꯥꯎꯕ ꯆꯦꯟꯖ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯊꯥꯖꯕ ꯂꯩꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯏꯟꯗꯤꯌꯟ ꯍꯣꯀꯤ ꯇꯤꯝꯒꯤ ꯐꯤꯕꯝꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯅ ꯂꯧꯕꯤꯖꯩ ꯑꯍꯥꯟꯕꯗ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯍꯥꯟꯕꯗ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯥꯒꯤ ꯍꯣꯀꯤꯁꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯂꯦꯝꯄꯤꯛ ꯃꯁꯥꯟꯅꯗ ꯃꯦꯗꯜ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯧꯕ ꯁꯤ ꯍꯣꯀꯤ ꯏꯟꯗꯤꯌꯥꯅꯤ ꯁꯣꯛ ꯂꯤꯁꯤꯡ 1979ꯗꯒꯤ ꯂꯦꯞꯇꯅ ꯃꯦꯗꯜ ꯂꯧꯔꯛꯄꯗ 1972 ꯐꯥꯎꯁꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯃꯦꯗꯜ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤ ꯃꯅꯨꯡꯗ ꯒꯣꯜ ꯃꯦꯗꯜ 28, 32, 36, 48, 52, 56 and 64 ꯒꯣꯜ ꯃꯦꯗꯜ 8 ꯂꯧꯔꯒ ꯁꯤꯜꯚꯔ ꯃꯦꯗꯜ ꯑꯃ ꯑꯗꯨꯒ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯑꯅꯤ 1972 ꯐꯥꯎ ꯑꯗꯨꯒ 1980ꯗ ꯒꯦꯞ ꯑꯃ ꯂꯩꯔꯒ 1980ꯗ ꯃꯣꯁꯀꯣ ꯑꯣꯂꯦꯝꯄꯤꯛꯇ ꯒꯣꯜ ꯃꯦꯗꯜ ꯑꯃ ꯂꯧꯔꯒ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯣꯀꯤꯁꯤ ꯄꯨꯔꯥ ꯇꯣꯇꯜꯂꯤ ꯅꯨꯄꯥꯒꯤ ꯀꯩꯅꯣꯁꯤꯅ ꯋꯥꯔꯜ ꯀꯩꯅꯣ ꯍꯣꯀꯤꯁꯤ ꯗꯣꯃꯤꯅꯦꯠ ꯇꯧꯔꯝꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯃꯦꯁꯤꯁꯤ ꯅꯣ ꯋꯥꯟ ꯀꯦꯟ ꯁ꯭ꯇꯣꯞ ꯑꯗꯨ ꯗ꯭ꯌꯨ ꯇꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯐꯤꯁꯦꯜ ꯇꯞ ꯂꯥꯛꯈꯤꯕ ꯅꯦꯆꯔꯦꯜ ꯇꯞꯁꯤ ꯂꯧꯊꯣꯛꯑꯒ ꯑꯥꯔꯇꯤꯐꯤꯁꯦꯜ ꯇꯞ ꯂꯥꯛꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯁꯤꯁꯤ ꯉꯥꯛꯇꯅ ꯊꯝꯕꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏ ꯃꯥꯏ ꯑꯣꯟꯁꯜꯍꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯩꯈꯣꯏ ꯅꯦꯅꯦꯅꯕ ꯄꯣꯠꯅꯤ ꯑꯗꯣ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯁꯇ꯭ꯔꯣꯇꯞꯁꯤ ꯊꯥꯕ ꯉꯝꯍꯧꯗꯕ ꯃꯇꯝ ꯆꯥꯅ ꯇꯧꯕ ꯉꯝꯍꯧꯗꯕ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯨ ꯂꯩꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯂꯩꯃꯥꯏꯗꯒꯤ ꯍꯣꯀꯤꯁꯤ ꯄꯨꯔꯥ ꯃꯥꯡꯈꯤꯕꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ 1980ꯗ ꯂꯧꯔꯕ ꯃꯇꯨꯡꯗ 80ꯗꯒꯤ ꯃꯦꯗꯜ ꯐꯪꯗꯗꯅ ꯆꯍꯤ 94ꯁꯤ ꯆꯨꯞꯅ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯣꯀꯤꯁꯤ ꯔꯤꯚꯥꯏꯚ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ 2009ꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯈꯣꯏ ꯋꯥꯔꯜꯒꯤ ꯕꯣꯗꯤꯅ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯗꯔꯦꯁꯟꯁꯤꯡꯗ ꯑꯃꯈꯛꯇꯪ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯋꯥꯟ ꯒꯦꯝ ꯋꯥꯟ ꯕꯣꯗꯤꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯒꯤ 2009ꯗꯒꯤ ꯑꯩꯈꯣꯏꯅ ꯍꯣꯀꯤ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯄꯨꯟꯕ ꯀꯩꯅꯣꯁꯤꯅ ꯐꯦꯗꯔꯦꯁꯟ ꯑꯣꯏꯅ ꯂꯩꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤ ꯃꯁꯥꯟꯅꯁꯤ ꯔꯤꯚꯥꯏꯚ ꯇꯧꯅꯕꯒꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯇꯧꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ 2009-10 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯖꯤꯁꯟꯁꯤ ꯃꯦꯟꯁ ꯍꯣꯀꯤꯒꯤ ꯄꯣꯖꯤꯁꯟꯁꯤ 13 ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯨꯅ 2017-18ꯗꯗꯤ 5, 4, 5, 6 ꯑꯗꯨꯋꯥꯏ ꯑꯗꯨꯝ ꯂꯥꯛꯑꯒ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯀꯤꯌꯣꯒꯤ 2020ꯒꯤ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 94ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯎꯟ ꯃꯦꯗꯜ ꯑꯃ ꯐꯪꯕ ꯉꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯃꯦꯁꯤꯗꯨ ꯕꯦꯛ ꯇꯧꯔꯛꯄꯅꯤꯅ ꯃꯌꯥꯝꯁꯤ ꯈꯟꯅꯕ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡꯅ ꯁꯥꯟꯅꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯔꯝꯕ ꯈꯨꯡꯒꯪ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯔꯝꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝꯁꯤꯡꯗꯨ ꯀꯥꯎꯅꯔꯨꯔꯕꯗꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗꯒꯤ ꯅꯧꯅ ꯃꯤꯂꯤꯌꯟꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯏꯟ ꯗꯤ ꯑꯦꯀ꯭ꯔꯣꯁ ꯗ ꯀꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯣꯀꯤ ꯁꯥꯟꯅꯕꯒꯤ ꯄꯣꯠ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯕꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯅꯁꯨ ꯁꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯍꯟꯗꯕ ꯌꯥꯗꯦꯅ ꯑꯀꯟꯕ ꯂꯥꯟꯖꯪ ꯆꯪꯉꯛꯄꯗꯒꯤ ꯒꯚꯔꯟꯃꯦꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤ ꯏꯟꯗꯤꯌꯥ ꯄꯨꯜꯂꯒ ꯇꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯑꯃ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯁꯤ ꯍꯜꯂꯛꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯅꯨꯄꯥꯒꯤꯗ ꯑꯗ ꯅꯨꯄꯤꯒꯤꯁꯤ 1970ꯒꯤ ꯃꯣꯁꯀꯣ ꯑꯣꯂꯦꯝꯄꯤꯛꯇꯨꯗ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯏꯟꯚꯤꯇꯦꯁꯟꯗ ꯌꯥꯎꯕꯅꯤ
ꯑꯗꯨꯗꯗꯤ ꯂꯩꯕꯥꯛ ꯌꯥꯝꯅꯗꯤ ꯂꯩꯕꯥꯛ ꯇꯔꯨꯛꯐꯥꯎ ꯁꯥꯟꯅꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ 4 ꯄꯣꯖꯤꯁꯟ ꯇꯥꯏ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯨ ꯑꯣꯂꯦꯝꯄꯤꯛ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯇꯧꯔꯒ ꯆꯪꯉꯛꯄꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤꯅ ꯍꯟꯗꯛꯀꯤꯁꯦ ꯑꯅꯤꯔꯛ ꯁꯨꯕꯅꯤ ꯑꯍꯥꯟꯕ 2016ꯒꯤ ꯔꯤꯑꯣ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯑꯩꯈꯣꯏ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯈꯣꯏ ꯊ꯭ꯔꯨ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯩꯈꯣꯏ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯑꯅꯤꯁꯨꯕ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯒ ꯆꯪꯕꯗ ꯍꯟꯗꯛꯀꯤꯁꯤꯅ ꯑꯅꯤꯁꯨꯕ ꯀꯩꯅꯣꯅꯤ ꯑꯣꯂꯦꯝꯄꯤꯛ ꯁꯔꯨꯛ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯔꯤꯃꯥꯔꯀꯦꯕꯜ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯂꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯐꯥꯎ ꯍꯥꯏꯗꯤ ꯆꯪꯕꯒꯤ ꯀꯩꯅꯣꯗ ꯄꯥꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯌꯥꯝꯅ ꯁ꯭ꯄ꯭ꯂꯦꯟꯗꯦꯗ ꯄꯔꯐꯣꯔꯃꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯔꯤꯃꯥꯔꯀꯦꯕꯜ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒ ꯊꯣꯏꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ 4th ꯄꯣꯖꯤꯁꯟ ꯇꯥꯔꯛꯄ ꯑꯗꯨꯁꯨ ꯍꯨꯏꯁꯀꯔ ꯑꯃꯈꯛꯅꯅꯤ ꯑꯗꯨꯒ ꯑꯩ ꯇꯧꯔꯒ ꯄꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯈꯣꯏꯅ ꯃꯦꯗꯜ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯄꯤꯄꯜꯒꯤ ꯍꯥꯔꯠꯇꯣ ꯋꯤꯟ ꯇꯧꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯏꯅꯣꯠ ꯑꯃ ꯄꯤꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯅꯧꯕ ꯍꯣꯀꯤꯒꯤ ꯏꯔꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝ ꯑꯣꯏꯖꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯑꯅꯧꯕ ꯏꯔꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯩ ꯑꯍꯥꯟꯕ ꯔꯥꯎꯟꯗꯁꯨ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯍꯣꯀꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯣꯀꯤ ꯇꯤꯝ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯔꯒ ꯂꯥꯛꯏꯕ ꯄꯣꯠꯁꯤꯡꯁꯤ ꯑꯣꯖꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯂꯥꯛꯏꯕ ꯄꯣꯠꯁꯤꯡꯁꯤ ꯎꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯁꯣꯏꯈꯤꯕꯁꯤꯡꯁꯨ ꯎꯔꯦ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯐꯤꯕꯝ ꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯐ꯭ꯌꯨꯆꯔꯗ ꯋꯥꯠ ꯏꯁ ꯗ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯏꯟꯗꯤꯌꯟ ꯍꯣꯀꯤ ꯇꯤꯝ ꯍꯥꯏꯕꯁꯤꯅꯦ ꯏꯟꯗꯤꯌꯟ ꯍꯣꯀꯤ ꯇꯤꯝꯒꯤ ꯃꯔꯥꯏꯕꯛꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯒ At this point of time, Indian team cannot stop. Kanagumotana stop tawung amore hojikti. Leiriba kanosi indagi nupagi amasung nupi kanosi standard amada leiri hojik nupi gi kanosi position si amada 9 de lemaju 8 de leiri. Adu due to this corona pandemic suna maram oraga koigi handaki olympic su dum koigi awaba kaya mu mai onom batung ni yam wana yawbone adu gi achievement no pani adu hojik kyo ojagi koigi tonga leibak singi hojik koigi number of matches international matches man ro ni hang torani adu number of kano tournament sanaragadi hand exposure phangagadi madugi photo the competition da competitiveness ki feeling adu poga experience phangada un sugi soidana koi nupi chu gi team chu ahen ba mangil thana dum another kano better height ama phangma ngamagi kano do thajabado koi de lejare adu nupa gi chu asagi koi one koi ekoi ni hujik pajiri buji why not akoi gi flexi middle of the podium da haibung moidu maram leibra haibi port sida ko akan mala changjin zerbina duna lakadaba days to come sida ko let us hope the best ina mai tamjage ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯪꯉꯤꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯅꯝꯕꯔ 1 ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯂꯦꯝꯄꯤꯛꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯃꯛꯅ ꯄꯤꯔꯛꯑꯕ ꯃꯇꯨꯡꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯒ꯭ꯔꯥꯁ ꯔꯨꯠ ꯗꯤꯕꯦꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯄꯥꯏꯈꯠꯄꯤꯕꯗꯤ ꯂꯩ ꯍꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯒꯤ ꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯗꯣ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝ ꯑꯣꯏꯔꯤꯕ ꯍꯣꯀꯤ ꯑꯁꯤ ꯍꯤꯡꯍꯟꯗꯕ ꯌꯥꯗꯦ ꯃꯁꯤ ꯔꯤꯚꯥꯏꯚ ꯇꯧꯗꯕ ꯌꯥꯗꯦꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯄꯨꯊꯣꯔꯛꯄ ꯇꯥꯔꯒꯦꯠ ꯑꯣꯟ ꯄꯣꯗꯤꯌꯝ ꯁꯤ ꯍꯟꯗꯛꯀꯤ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯃꯦꯗꯜꯁꯨ ꯐꯪꯉꯕꯗꯤ ꯍꯟꯗꯛꯀꯤ ꯃꯊꯪꯒꯤ 2024ꯒꯤ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯑꯩꯈꯣꯏ ꯒꯣꯜ ꯃꯦꯗꯜ ꯐꯪꯗꯕ ꯌꯥꯗꯦ ꯋꯥꯠꯑꯦꯚꯔ ꯄꯩꯁꯥ ꯑꯆꯪꯕ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯅ ꯕꯤꯌꯥꯔ ꯇꯧꯒꯅꯤ ꯀꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠ ꯊꯣꯛꯄꯤꯔꯛꯄ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯦꯂꯣ ꯏꯟꯗꯤꯌꯥꯒꯤ ꯃꯣꯃꯦꯟꯠ ꯀꯌꯥ ꯒ꯭ꯔꯥꯁ ꯔꯨꯠꯇ ꯁꯦꯝꯒꯠꯅꯕꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗ ꯉꯁꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ across the country the 1000 ꯈꯦꯂꯣ ꯏꯟꯗꯤꯌꯥꯒꯤ ꯍꯣꯀꯤꯒꯤꯗꯃꯛꯇ ꯁ꯭ꯀꯤꯝ ꯇꯧꯅꯅꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯁ ꯔꯨꯠ ꯂꯦꯚꯦꯜꯗ ꯁꯦꯝꯒꯠꯅꯅꯕ ꯃꯗꯨꯒꯤ ꯀꯌꯥꯠ ꯂꯩꯔꯦ ꯑꯗꯨꯅ we working out on that ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏ ꯂꯥꯟꯖꯪ ꯆꯪꯕ ꯍꯧꯅꯕ ꯇꯧꯖ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯂꯦꯟꯗꯔꯗ ꯅꯦꯁꯅꯦꯜ ꯀꯩꯅꯣꯒꯤ ꯐꯦꯗꯔꯦꯁꯟ ꯑꯁꯤꯒꯤ ꯀꯦꯂꯦꯟꯗꯔꯗ ꯑꯩꯈꯣꯏ ꯁꯕ ꯖꯨꯅꯤꯌꯔꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯣꯔꯅꯥꯃꯦꯟꯠ ꯑꯃ ꯂꯩꯔꯦ ꯖꯨꯅꯤꯌꯔꯒꯤ ꯇꯣꯔꯅꯥꯃꯦꯟꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯅꯤꯌꯔꯒꯤ ꯇꯣꯔꯅꯥꯃꯦꯟꯠ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯂꯣꯏꯅꯃꯛ ꯑꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯣꯀꯤ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯀꯦꯇꯦꯒꯣꯔꯤ 3 ꯂꯩ ꯅꯝꯕꯔ 1ꯗ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯀꯦꯇꯦꯒꯣꯔꯤ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯄꯣꯔꯦꯠ ꯍꯥꯎꯁꯦꯁ ꯍꯥꯏꯕꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜꯒꯤ ꯌꯨꯅꯤꯠꯀꯤ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯃ ꯑꯗꯨꯒ ꯑꯦꯀꯥꯗꯃꯤ ꯃꯌꯥꯝ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯦꯀꯥꯗꯃꯤ ꯃꯌꯥꯝꯁꯤꯒꯤ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯃ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯒ꯭ꯔꯦꯗ 3ꯒꯤ nupa nupi thorp matam number of akoi team mem gi sananabagi adu mokudong jabda kuni piba haitare aduna sagi academy group tagi subjunior da nupa nupi junior da nupa nupi adu senior da nupa nupi adu department su adumana dum leiba aduga status so bai um leiba na sagi kanoda
ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯗ ꯑꯃꯗ ꯇꯤꯝ ꯇꯔꯨꯛ ꯇꯔꯨꯛꯅꯤ ꯊꯣꯛꯂꯛꯀꯗꯣꯏꯁꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯤꯝ ꯑꯃꯅ ꯇꯔꯨꯛ ꯇꯔꯨꯛ ꯁꯥꯟꯅꯒꯗꯣꯏꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯑꯣꯐ ꯀꯩꯅꯣꯁꯤ ꯀ꯭ꯂꯕ ꯆꯥꯎ ꯅꯝꯕꯔ ꯑꯣꯐ ꯀꯩꯅꯣ ꯇꯤꯝꯁꯤ ꯌꯥꯝꯈꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯄꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯄꯣꯄꯨꯂꯔꯤꯇꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯍꯦꯟꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞꯇꯨꯃ ꯂꯩꯔꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯨ ꯍꯥꯏ ꯑꯗꯨ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯝꯖꯦꯟꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯛꯑꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯧꯖꯔꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯦꯇꯦꯒꯣꯔꯤꯁꯤꯡ ꯍꯥꯏꯕꯗꯤ ꯁꯕ ꯖꯨꯅꯤꯌꯔ ꯖꯨꯅꯤꯌꯔ ꯁꯦꯅꯤꯌꯔꯅ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯏꯅ ꯇꯥꯛꯄꯤꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯕ ꯖꯨꯅꯤꯌꯔꯗꯒꯤ ꯖꯨꯅꯤꯌꯔꯗ ꯑꯣꯔ ꯖꯨꯅꯤꯌꯔꯗꯒꯤꯅ ꯁꯦꯅꯤꯌꯔꯗ ꯂꯥꯛꯅꯕꯒꯤ ꯃꯥꯒꯤ ꯕ꯭ꯔꯤꯖꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯣꯏꯟꯠꯁꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯦꯇꯦꯒꯣꯔꯤꯁꯤꯡꯁꯤꯗꯒꯤ ꯕ꯭ꯔꯤꯖ ꯇꯧꯕꯤꯌꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯦ ꯑꯥꯔ ꯋꯥꯔꯀꯤꯡ ꯑꯥꯎꯠ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯕꯦꯁꯤꯁꯇ ꯑꯩꯈꯣꯏꯒꯤ ꯏꯁ ꯖꯣꯟ ꯋꯦꯁ ꯖꯣꯟ ꯃꯐꯝ 10ꯒꯨꯝꯕ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯣꯅꯦꯜ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯁꯔꯨꯠꯀꯤ ꯂꯦꯚꯦꯜꯗ ꯁꯕ ꯖꯨꯅꯤꯌꯔ ꯂꯦꯚꯦꯜꯗ ꯑꯟꯗꯔ ꯑꯦꯖ ꯒ꯭ꯔꯨꯞꯇ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯦꯝꯒꯠꯂꯒ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏ ꯃꯗꯨꯗꯒꯤ ꯑꯐꯕꯁꯤꯡꯗꯨ ꯈꯪꯒꯠꯂꯒ ꯑꯩꯈꯣꯏꯅ ꯖꯣꯅꯦꯜꯒꯤ ꯀꯣꯔ ꯀꯦꯝꯞꯇ ꯊꯝꯕ ꯑꯗꯒꯤ ꯖꯣꯅꯦꯜ ꯀꯣꯔ ꯀꯦꯝꯞꯇꯒꯤ ꯑꯃꯨꯛ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔ ꯈꯔ ꯍꯩꯔꯕ ꯃꯤꯁꯤꯡꯗꯨ ꯑꯃꯨꯛ ꯁꯦꯅꯤꯌꯔꯗ ꯀꯥꯍꯟꯕ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯝꯕꯦꯟꯁꯦ ꯀꯩꯅꯣ ꯒꯦꯞ ꯂꯩꯇꯅꯕ ꯑꯩꯈꯣꯏ ꯁꯤꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔꯗꯤ ꯁꯦꯅꯤꯌꯔ ꯀꯥꯈꯤꯕ ꯁꯦꯅꯤꯌꯔꯗꯒꯤ ꯁꯦꯅꯤꯌꯔ ꯔꯤꯇꯥꯌꯔ ꯇꯧꯔꯀꯥꯟꯗ ꯃꯦꯟꯁꯤꯟꯅꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯑꯣꯇꯣꯃꯦꯇꯤꯛ ꯂꯥꯍꯟꯅꯅꯕꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯌꯥꯠꯊꯣꯛꯇꯨꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯁꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯕ꯭ꯔꯥ ꯃꯁꯤꯒꯤꯅ ꯀꯔꯤ ꯀꯔꯤꯗ ꯈꯦꯠꯅꯩ ꯍꯥꯏꯕ ꯍꯣꯀꯤꯒꯤꯁꯨ ꯂꯩ ꯍꯣꯀꯤ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯐꯔ ꯂꯩ ꯑꯗꯨꯒ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯐꯔ ꯂꯩ ꯁ꯭ꯇꯦꯠꯀꯤ ꯇ꯭ꯔꯥꯟꯁꯐꯔ ꯂꯩ ꯂꯣꯏꯅꯃꯛ ꯃꯇꯝ ꯆꯥꯗꯅ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯀꯩꯅꯣꯁꯦ ꯑꯣꯡꯂꯤ ꯖꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ ꯌꯥꯝ ꯆꯥꯎꯅ ꯂꯧꯗꯦ ꯃꯥꯅ ꯑꯗꯨꯗ ꯇꯧꯔꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯤꯠꯇ ꯍꯥꯏꯗꯤ ꯃꯥꯁꯤ ꯌꯥꯔꯒꯗꯤ ꯃꯗꯨ ꯔꯤꯂꯥꯏꯕꯜ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕ ꯑꯗꯨꯒ ꯃꯗꯨꯗ ꯍꯥꯏꯗꯤ ꯂꯩꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯕꯒꯤ ꯄꯣꯠꯇꯨꯃ ꯑꯩꯈꯣꯏ ꯍꯣꯀꯤꯗꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯉꯁꯥꯏ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯇ ꯑꯩꯈꯣꯏꯅ ꯍꯣꯀꯤꯁꯤ ꯏꯟꯗꯤꯌꯥꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯆꯠꯂꯝꯕ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯅꯝꯕꯔ 1 ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯃꯪꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯪꯗꯅ ꯂꯩꯔꯤꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯍꯦꯟꯕ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯅꯗꯤ ꯈꯟꯕꯤꯔꯦ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯇ꯭ꯔꯦꯅꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯣꯗꯔꯟ ꯍꯣꯀꯤꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯀꯩꯅꯣꯗ ꯆꯪꯕꯗ ꯑꯩꯈꯣꯏꯁꯤ ꯎꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯍꯣꯀꯤꯁꯤ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯁꯇꯦꯁ ꯒꯦꯝ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ 18 ꯅꯠꯇ꯭ꯔꯒ 16 ꯊꯝꯕꯗꯨ ꯂꯣꯏꯅꯃꯛ ꯔꯣꯂꯤꯡ ꯁꯤꯁꯇꯦꯝꯗ ꯊꯝꯃꯒ ꯊꯛ 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 ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯠ ꯂꯥꯛꯏꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯆꯦꯟꯕ ꯍꯦꯜꯂꯛꯄ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯏꯅꯔꯖꯤ ꯁꯤꯖꯤꯟꯅꯕ ꯍꯦꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨ ꯕ꯭ꯔꯦꯛ ꯂꯧꯅꯕ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯄꯣꯠꯁꯤ ꯊꯝꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯆꯪꯉꯛꯄꯅꯤꯅ ꯃꯁꯤꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯐꯣꯝꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯕꯒꯤꯗꯤ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯏꯁ ꯖꯣꯟ ꯋꯦꯁ ꯖꯣꯟ ꯁꯥꯎꯠ ꯖꯣꯟ ꯅꯣꯔꯠ ꯖꯣꯟ ꯀꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡ ꯃꯁꯤꯒꯤ ꯊꯝꯃꯒ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯕ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯕ ꯃꯐꯝ ꯑꯃ ꯊꯝꯃꯒꯗꯤ ꯋꯥꯟ ꯀꯦꯟ ꯒꯣ ꯑꯣꯟ ꯒꯦꯠ ꯗ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠꯁꯦ ꯂꯥꯛꯄ ꯌꯥꯅꯅꯕꯒꯤ ꯄꯣꯠꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯒ ꯃꯗꯨꯒꯤ ꯄ꯭ꯂꯥꯟꯗ ꯑꯟꯗꯔꯋꯦ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯀꯤ ꯃꯁꯥꯟꯅꯁꯤꯒꯤ ꯑꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯀꯟꯇ꯭ꯔꯤꯁ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯌꯔ ꯌꯥꯝ ꯆꯥꯎꯅ ꯄꯨꯊꯣꯛꯏꯕ ꯇꯣꯞ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯤ ꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯪꯈ꯭ꯔꯦ ꯁꯤꯅ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯈꯛꯇꯃꯛ ꯎꯕ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯟꯗꯔ ꯑꯦꯁꯇꯤꯃꯦꯠ ꯇꯧꯔꯒ ꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯇꯣꯞ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯅ ꯍꯦꯜꯂꯤꯁꯤ ꯀꯩꯗꯤ ꯍꯦꯜꯂꯤꯅ ꯈꯟꯕꯤꯌꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯣꯗꯔꯟ ꯍꯣꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯒꯁꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯐꯤꯠꯅꯦꯁꯀꯤ ꯂꯣꯏꯅꯃꯛ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯃꯣꯗꯔꯟ ꯍꯣꯀꯤꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯋꯥꯔꯛ ꯇꯧꯅꯕꯅꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯍꯦꯟꯕ ꯀꯩꯅꯣ ꯍꯥꯏꯕꯅ ꯗꯤꯐꯔꯦꯟꯁꯤꯌꯦꯠ ꯇꯧꯕꯗ ꯈꯔ ꯑꯗꯨꯝ ꯋꯥꯅ ꯊꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯗ ꯂꯩꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯀꯤꯜ ꯂꯩꯌꯦꯕ ꯖꯦꯅꯔꯦꯜꯂꯤ ꯁ꯭ꯀꯤꯜ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁ꯭ꯀꯤꯜ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜꯁꯤ ꯌꯨꯇꯤꯂꯥꯏꯁ ꯇꯧꯅꯕꯗ ꯑꯩꯈꯣꯏ ꯕꯣꯗꯤ ꯐꯤꯠꯅꯦꯁ ꯆꯪꯉꯤ ꯕꯣꯗꯤ ꯐꯤꯠꯅꯦꯁ ꯆꯪꯕꯁꯤ ꯕꯣꯗꯤ ꯐꯤꯠꯅꯦꯁ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦꯅ ꯑꯗꯣꯝꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯒꯣꯜ ꯆꯠꯂꯝꯗꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯦꯟꯇꯦꯜ ꯑꯦꯇꯤꯇ꯭ꯌꯨꯠꯁꯤ ꯌꯥꯝ ꯆꯪꯉꯤ ꯃꯦꯟꯇꯦꯜꯒꯤ ꯀꯩꯅꯣ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯀꯩꯅꯣꯁꯤ ꯌꯥꯝ ꯆꯪꯕꯅꯤ ꯃꯁꯤꯒꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯂꯧꯗꯅ ꯇꯝꯕꯤꯗꯅ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯌꯨꯔꯣꯄꯤꯌꯟ ꯇꯤꯝꯁꯤꯡ ꯑꯗꯨꯒ ꯑꯐꯕ ꯇꯤꯝꯁꯤꯡꯒꯤ ꯊꯦꯡꯒꯥꯏꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯥꯏ ꯆꯣꯞꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯍꯦꯟꯕꯗꯨ ꯄꯨꯊꯣꯛꯄ ꯉꯝꯃꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄꯁꯦ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯖꯪꯛꯆꯔꯁꯤꯗ
इंडिया की लेवल से कोई लेवल लेवल से कना तना स्टॉप तो मरोई नंबर 1 दा लाख नबगी अदब कनो दो कोई यामना अथुब मत फंगगने ने थमजरी दो याम नंगाइसी ओजा अखोगी इंडिया ना वर्ल्ड की नंबर 1 ओरप हॉकी दा वर्ल्ड नंबर 1 ओरप मालेम की फंपाक सिदा अखोइना डोमिनेट तोरप हाइबसी यामना नकअब मंगलान अम खगने न ओजा ना थंबी याम नंगाइसी ओजा मरथन आई ब्रेक अमतंग लौजगे ब्रेक तगी अमुक थुना हंजरागा मखा ताबो वारी सिंग सामिनसे ओजा म्याम दगी आई ब्रेक मचा खतंग लौजगे ब्रेक तगी याम थुना हंजरके मियंग तादोन लेबियो ब्रेक की मतुंग दा म्याम अमुक कना तराम लोक्सरी मखा ताबदा इन ओजा दा लाक्चनिंग सी अखोगी इंडिया की ओइना नेशनल टीम सानरी सी तोंगान तोंगान बखोगी स्टेट सिंग सिना स्टेट सिंग सिदगी लाइबा कोई सानरोइ सिंग सिना पुल्लगा सानबने हाइतारे अदुना तोंगान तोंगान बे स्टेट सिंग सिदai लाकपा मतमदा इंडिया की ओइनी येंगपा मतमदा करम स्टेट ने हेना डोमिनेट तौरगा चटपा गी फिबम से उबी अदुगा हाइरिबा स्टेट सिना डोमिनेट तौरिबसिगी मरम से करिने खनबी कोई याम फसबा याम पर्टिनेंट ऑफ क्वेश्चन ने कोई की नेशनल टीम की लेरिबो जी कनोसी की कनो पॉइंट ऑफ टाइम से कोई पंजाब ना खरे हेन चली पंजाब ती हंद तेरे पर अपन यावी मैखोई की पंजाब ने हेलिबसी मरम से पंजाब की गवर्नमेंट से असुगमति हुकी सी संगतब यादे हाइदा अदम लेबा दो पंजाब की अबरी कोरोना होगी वारी से लोई छाई अदना सागी सानोरी असुगमति की हम लेबने सानोरी हम लेरबिन अफब थोरप ताव लाइक वाइज मात्र उड़ीसा अदे झारखंड अदे कोई सम पार्ट ऑफ मणिपुर अदे मिजोरम हारिबो कनो मैम के तो साउथ से मतम कन्न साधनमगा हौज कितंग अदि प्रोफाइल से कितंग नमथदन लाइक लेबम तोरा द वी आर लुकिंग ऑन दैट लाइन कोई होगी ने करी मनमु सोंथरे बनो मकोई से करी वारपन नो हाइबस मैम से कोई कन्न यंगसिंदे अदुगो लोना अइना आइगी विजिट चटपम दai स्टेट खुद की मिस कनो चटपम दai स्टेट की मेसेज उनजबनी दवाई अइना परसुसु तौजोने व्हाई नॉट करी मरम गिनो मुता हॉकी जी नेशनल गेम नि अदुना अकोई मसिदा इंफ्रास्ट्रक्चर दरकार लेबु स्टेट गवर्नमेंट मधु कनो तौबियो हाइबने सिंबा अदुना से कोई मिजोरम नै फॉर एग्जांपल मिजोरम नै चचब मतम मिजोरम की ऑनरेबल चीफ मिनिस्टर अमसोंग कोई स्पोर्ट्स मंत्री उनजब मतम मिजोरम की हजिक तारबमा कनो सेंबा डेयरिंग कंपटीशन एरिया दो अनदर मचा मचा तब कोई मणिपुर थादब 5 साइड कायना तौरुफन साबगी पोट का जो मोदम तौकरे अदुना सगी लेरिबो पोटेंशियल सिंग जो मको जो स्टेट की कनो सिदा कोन खंगन बम संगे नकोइ दा सिगुबो पोटेंशियल लेरमगा नहोनि करिनो सी पोछि सोमाना हंदरन गिजे अदो स्टेट की बॉडी वदन गाइबा अदुनु सु सगी पोछ अकोइ जी हंदरति अदु हंगलन हेंगदन नबगी मथौ तादबरा हाबन सिंग मैम जे कोइ खंगन मिन्नबो फमिनरगा कनो तो बम संगे अदुना लाइबा होजिकी कोई मोमेंट अदुगा लाइबा कोई यौसे दा कोइना we need to work very hard aduna koigi पंजाब ना हेनर लेबसे why not from northeast or why not from south हाइदना कोई खनबगी कंपटीशन की तगाई फदबो अदो हजिकी मतम से कनो लाय थमजै हजिकी ओजान तापी दा साउथ लोम दगी भारत की साउथ लोम से दगी दी अखोगी सानरोइ सिंग से हंधरपगी ममांग द खर लेरमगसु हजे हंधरपगी फिवम द लेरिबसे अतोप अतोप हॉकी नतब अतोप मसाना सिंग ददी करम फिवम द ले मसाना अतै ददी अदुम लै अदो मसागी मसाना अतैगी दी कनो अदुम अदि करम स्टेज लेरिबो मदुम दे कनो हाइबो गमजतरे अदो मसागी कोई हॉकी यावी अदुम यावदोबदि नते तो हान लेरमदु कितंग ताना लेबदो कोना मधु हेगलनबा कोई अकन मलांगन जंगनजरी ने थमजबनी अदो जे कोई उड़ीसा गवर्नमेंट जी एंटायर हॉकी जे कोई उड़ीसा गवर्नमेंट हदकी ओलंपिक कोने नुपाना अचौबा कनो अचीवमेंट फंगदन मेडल फंगसी उड़ीसा गवर्नमेंट की अचौबा रोल ने मकोना पीबीबा ट्रांसफॉर्मेशन हाइदि मकोना कोई हॉकी ने जे टोटली स्पॉन्सर तौबियोने अदुना मकोई ना स्पॉन्सरशिप दुगी मखादा कोना थबक तोबो फंगजबो दुना मरम ओरगा कोई हॉकी जी कनदा सिगी कनजे अचीवमेंट जे परपदा उड़ीसा गवर्नमेंट की अचौबा रोल लै अदो इंडिया गवर्नमेंट की अचौबा रोल लै अदुना कोई we are very much thankful to government of India and the government of Odisha in bringing this pride back to India and thamjagi yam ngai jo jaduga akhoi sports ki power house ne hainari ba akhoi Manipur se leire akhoi awang nongpok ki state sing sida hai tare ado national players sing se puthokpa matam da awang nongpok ki potential se karai phok lai in khanbil awang nongpok ki potential se in terms of koi ge hadaki olympic tu ta haire se for example koi kano koi ge Manipur de manga adoga Mizoram de ama Assam de ge ama adoga Sikkim de ama Nipan
ꯑꯩꯈꯣꯏꯒꯤꯁꯤ ꯅꯣꯔꯠ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯁꯝ 13 point something crore ꯀꯩꯅꯣ ꯑꯗꯨ ꯄꯔꯁꯦꯟꯇꯦꯖ ꯁꯝ 4ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯄꯤꯔꯤꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯃꯁꯤ ꯌꯥꯝ ꯋꯥꯡꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯑꯣꯂꯦꯝꯄꯤꯌꯟ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯃꯅꯤꯄꯨꯔꯅ so far we have thrown out as many as 19 Olympians ꯄꯨꯊꯣꯛꯈ꯭ꯔꯕꯅꯦ whereas ꯑꯁꯥꯝ 3 ꯑꯗꯨꯒ ꯃꯤꯖꯣꯔꯥꯝ 2 ꯑꯗꯨꯒ ꯅꯥꯒꯥꯂꯦꯟ 1 ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥ ꯑꯃ ꯑꯗꯩ ꯁꯤꯛꯀꯤꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯄꯣꯠꯁꯤ ꯅꯣꯔꯠ ꯏꯁꯀꯤꯁꯨ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯩꯔꯤꯕ ꯍꯤꯗꯟ ꯇꯦꯂꯦꯟ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯒ ꯁ꯭ꯀꯥꯎꯇꯤꯡ ꯇꯧꯔꯒ ꯄꯨꯊꯣꯛꯑꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗ ꯆꯥꯅꯩ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯁꯦꯝꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯂꯤꯖꯝꯒꯤ ꯄꯣꯠ ꯉꯥꯛꯇꯁꯨ ꯅꯠꯇꯅ ꯉꯁꯥꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯑꯦꯖ ꯑꯦ ꯍꯣꯜꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯩꯅꯣꯁꯤ ꯄꯣꯂꯤꯁꯤ ꯂꯩꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯕꯅꯤꯅ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯤ ꯆꯥꯎꯈꯠꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯥꯛꯑꯕꯅꯤꯅ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯊꯕꯛ ꯇꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕꯗꯨ ꯂꯩꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯈꯤꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯔꯤ ꯀꯔꯤ ꯑꯍꯦꯟꯕꯁꯤꯡ ꯍꯥꯞꯄꯒꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯒꯗꯒꯦ ꯑꯗꯨꯒ ꯍꯣꯀꯤ ꯃꯁꯥꯟꯅꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯀꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤꯗ ꯍꯪꯖꯈꯤꯕꯗꯣ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯁꯤꯗ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯃꯥꯡꯗ ꯇꯥꯛꯄꯤꯈꯤꯕꯗꯕꯨꯗꯤ ꯋꯥꯔꯜ ꯅꯝꯕꯔ 1 ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯦꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯡꯗ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯞꯄꯒꯗꯤ ꯍꯦꯟꯅ ꯊꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯔꯤꯖꯜꯠꯁꯦ ꯐꯪꯕ ꯌꯥꯒꯅꯤꯅ ꯈꯟꯕꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯍꯥꯞꯄꯒꯗꯤ ꯀꯔꯤ ꯀꯔꯤ ꯄꯥꯏꯈꯠꯂꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤꯅ ꯈꯟꯕꯤ The government of India has assured us very recently 2024ꯒꯤ Paris Olympicsida ꯑꯩꯈꯣꯏ gold medal ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ sponsor team preparation-ꯒꯤꯗꯃꯛꯇ ꯑꯆꯪꯕ ꯄꯩꯁꯥ will be borne by the government of India. ꯑꯗꯨꯅ we are very much confident that ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯩꯅꯣ 2024ꯒꯤ Paris Olympicsida ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ gold medal-ꯒꯤ ꯇꯥꯔꯒꯦꯠꯁꯤꯃ ꯇꯧꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯒꯣꯜ ꯃꯦꯗꯜ ꯕ꯭ꯔꯣꯟꯖꯇꯒꯤ ꯒꯣꯜ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯒꯗꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯔꯦꯇꯦꯖꯤ ꯄ꯭ꯂꯥꯟ ꯃꯌꯥꯝꯁꯤꯁꯨ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯇ꯭ꯔꯦꯅꯤꯡ ꯑꯣꯔ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯐꯤꯠꯅꯦꯁ ꯂꯦꯚꯦꯜ ꯑꯣꯔ ꯋꯥꯠ ꯑꯦꯚꯔ ꯏꯠ ꯃꯦ ꯕꯤ ꯃꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯦꯑꯥꯎꯠ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯂꯦꯝꯄꯤꯛꯇ ꯌꯥꯝ ꯀꯨꯏꯅ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯑꯩꯈꯣꯏ ꯑꯣꯂꯦꯝꯄꯤꯛ ꯄ꯭ꯔꯤꯄꯔꯦꯁꯟꯒꯤꯗꯃꯛꯇ ꯄꯦꯟꯗꯦꯃꯤꯛ ꯃꯇꯝꯗ ꯃꯣꯏ ꯃꯌꯨꯝꯗ ꯆꯠꯇꯅ ꯀꯦꯝ ꯃꯅꯨꯡꯗ ꯂꯩꯔꯒ ꯁꯣꯝꯅ ꯁꯝꯅ ꯌꯥꯗꯅ ꯑꯗꯨꯗ ꯑꯗꯨꯝ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁ ꯇꯧꯅ ꯌꯥꯝ ꯑꯗꯤ ꯑꯋꯥꯕ ꯈꯥꯡꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝꯁꯤꯡꯗꯨ ꯑꯣꯂꯦꯝꯄꯤꯛ ꯂꯣꯏꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯁꯝ ꯗꯦꯖ ꯈꯔ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛ ꯄꯦꯗꯅ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏ ꯀꯣꯜ ꯕꯦꯛ ꯇꯧꯔꯒ ꯀꯣꯜ ꯀꯦꯝꯞꯇ ꯑꯗꯨꯝ ꯍꯧꯔꯒꯅꯤ ꯀꯦꯝꯞꯅꯆꯤꯡꯕ ꯍꯧꯔꯒꯅꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯃꯊꯪ ꯑꯩꯈꯣꯏ ꯁ꯭ꯇꯔꯦꯇꯦꯖꯤ ꯃꯌꯥꯝꯁꯤꯡꯗꯣ ꯀꯩꯅꯣ ꯄꯥꯏꯈꯠꯅꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤ ꯍꯧꯖꯤꯛ ꯑꯦꯁꯤꯌꯥꯟ ꯒꯦꯝ ꯂꯥꯛꯑꯦ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯂꯥꯛꯑꯦ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ ꯂꯥꯛꯑꯦ ꯑꯗꯩ ꯋꯥꯔꯜड ꯀꯞ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯇꯉꯥꯏꯐꯗꯕꯗ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯗꯦꯁ ꯇꯨ ꯀꯝꯗ ꯌꯥꯝ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯔ ꯀꯦꯝꯞꯗ ꯀꯧꯔꯒ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤꯡꯒꯤ ꯂꯣꯏꯅꯕ ꯍꯧꯔꯒꯅꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯔꯦꯇꯦꯖꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯂꯒ ꯑꯩꯈꯣꯏ ꯄꯥꯏꯈꯠꯄ ꯍꯧꯔꯒꯅꯤ ꯊꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯗ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯤꯕ ꯀꯣꯔ ꯀꯦꯝꯞꯁꯤꯗ ꯇ꯭ꯔꯦꯅꯤꯡꯁꯦ ꯍꯧꯔꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤक ꯇ꯭ꯔꯦꯅꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯐꯤꯖꯤꯀꯦꯜ ꯇ꯭रेनिंग ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁ ꯂꯩꯅꯕꯒꯤꯗꯃꯛꯇ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯑꯦꯛꯁꯄꯣꯖꯔꯁꯤ ꯌꯥꯝ ꯄ꯭लेꯌꯔꯗ ꯑꯦꯛꯁꯄꯣꯖꯔ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯑꯣꯏꯕꯅꯤना ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯔꯅꯥꯃꯦꯟꯠꯁꯤꯡ एशियन गेम्स की वर्ल्ड कप की लाइबा एक्सपोजर सिंगसिना अखोगी एक्सपोजर सिंगसे प्लेयर द पिबा मतमदा अखोगी लाकदोरिबा ओलंपिक गेम्स सिदा अखोना गोल लौब ngambagi एक्सपोजर सि मसिन इनफ ओइरेना खनबिब्रा दुगा अहेन बा एक्सपोजर लई in addition to that the like Asian game Asian championship Commonwealth games and the world cup adu natana ikoi number of test matches sanana ba se Europe ki team kamai tawi adu da mogi sanami no test match adi akoi American team kamai tawi adigi Oceania team na kamai tawi Asia gi level ki Korea phare akan ba Malaysia ga lei myam ja koi test match mathang mathang sanana leiba kano manung sida koi salaga makoi gi experimento tawraga udati akoina karai soiba moina karai man sana ba ibn simu myam jo video analysis tawraga video do loina namaga report to orairaga implement tawdoini aduna akoi achauba tournament si gi mathata ko toan ba test matches myam sanna bi su adu akoi sem sa holo
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯍꯥꯏꯔꯤꯕꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯣꯀꯤ ꯁꯥꯟꯅꯔꯣꯏ ꯈꯛꯇ ꯅꯠꯇꯅ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯒ ꯍꯣꯀꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯌꯥꯝꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯔꯤ ꯋꯥꯐꯝꯗꯤ ꯊꯝꯕꯤꯒꯦ? ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯣꯀꯤ ꯍꯥꯏꯕꯁꯤ ꯅꯦꯁꯅꯦꯜ ꯒꯦꯝꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯃꯇ ꯉꯥꯏꯔꯕ ꯔꯥꯁꯇ꯭ꯔ ꯒꯦꯝꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯣꯀꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯁꯇ꯭ꯔ ꯒꯦꯝ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯤꯡꯒꯠꯍꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝꯒꯤ ꯑꯗꯨꯒ ꯁ꯭ꯄꯣꯟꯁꯔ ꯃꯌꯥꯝꯒꯤ ꯑꯗꯨꯒ ꯃꯄꯥ ꯃꯃꯥ ꯄꯦꯔꯦꯟ ꯑꯦꯟ ꯒꯥꯔꯖꯤꯌꯟ ꯃꯌꯥꯝꯒꯤ ꯑꯆꯧꯕ ꯍꯦꯜꯄꯤꯡ ꯍꯦꯟꯗꯣ ꯆꯪꯉꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯩꯅꯣ ꯕ꯭ꯂꯦꯁꯤꯡ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯥꯎꯒꯁ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯣ ꯉꯁꯥꯏꯒꯤ ꯃꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯋꯥꯠꯀꯗꯕꯗꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯑꯐꯕ ꯃꯆꯥ ꯃꯁꯤ ꯑꯃꯗ ꯃꯄꯥ ꯃꯃꯥꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯤ ꯂꯧꯃꯤꯟꯅꯔꯒ ꯃꯈꯣꯏ ꯏꯟꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯪꯈ꯭ꯔꯕ ꯒꯣꯜ ꯃꯦꯗꯜꯗꯨ ꯐꯪꯕꯒꯤ ꯂꯥꯟꯖꯪ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯩ ꯄꯥꯎꯖꯦꯜꯁꯤ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯒꯣꯜ ꯃꯦꯗꯜꯁꯤ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯣꯖꯥꯅ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯝꯂꯕ ꯈꯨꯗꯣꯜꯁꯤꯃꯇꯪ ꯑꯣꯖꯥꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯦꯜꯀꯝ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯀꯤ ꯊꯧꯔꯝ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯔꯛꯎ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯇꯣꯉꯥꯟꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯃ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯑꯃꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯁꯣꯏꯗꯅꯃꯛꯀꯤ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯀꯤꯕꯤꯛꯇꯒꯤ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ